ISTB की पाउमियंग ताबिरिब सिंह तराम नोक्चरी कसगी मरोइब पाउदा सरकार की एम्प्लॉई सिंगना मास कैजुअल लीव तौबगी खोंजंग चंगसलबसु सरकार की माइकेदगी वाफम अमत फोंदोरक्तरी पाउ संदोन पिजरी M2 amadi MGO gi JSina taliba dabi sing pigadabani haina changsileba khongjang saruk ama oina ngarang dagi hona sarkar gi employees singna mass casual lib lob gi khongjang changsilaklabasu ngasini minni chanma phawbada sarkar gi market gi wafam amata phongdorotri JSC senior vice president B Dhanashyamna ISTV news da phongdorpada namithumni mass casual lib lob gi khongjang changsileba asida sarkar gi market gi positive wafam amata khangalakta tarwadi makhatana general body mifam pangtoktuna hena kan khongjang kaya changsinanwa thabak पाखलक याय हौजिक तालबा दाबी सिंह असigi मरक्तगी सरकारना करिगुम दाबी खरा पीगे हकलबदी खोंजंग से हंदोक तब मिफम पांगतलब मतुंग लेपकनी हौजिक चंगसिलिबा मास कैजुअल लोबगी खोंजंग असि माय पाकना जाथरी इफाल खक्तना तना तोन तोन ब डिस्ट्रिक्ट सिंह दसु पाक सन्ना चंगसिली जेसी के थोमी सिंह थादोक्तुना ऑफिस कयादा कर्मचारी सिंह थबक काब्र यंगसिली हाइना मखाताना फुंदुरकली कोई मखाता खोंजंग जे कोई hayang mas schedule siya ko hayang musulani aduga sarkar na so ay koy da kay gumanta koy na taliba din si bagi wakal sila sa banina ko da makata ba khongjang da ay jera kadi koy jemen bodin meeting ma koy call to gani ne aduga jemen bodin meeting da amok na khana ne jeraga akoina iswagi slide tata gadra tata dhana na singma kha ana tawgadra haibudi sagi meeting da akoi decide to laga tata jarane adu tawbudi akoi program ki kairu khana de akoi tawra ani akoi lem de thara roi maram de kari haraga akoina anda ki judge session mamanga chief secretary the finance Mr. Dennis Joshi, the CM Special Secretary Ashok Kumar, PCP Supayvane, Duga Amana, PICG have the finance department, Madam Special Secretary Madam Kim Young, I could learn what is Hana Government, I could Pukapaya Pukalage, Kabineta, Aduka Tokoya Organa, I could do again a Ivane. adu makoina semina dum lection gare adigi handak akoina amu notice ma sapu koi date 25 ko manuga kaigumba government sira nasik koi ba aibadi akoida pifam thokwa jema koi demand sing sida pifam thokwa khapirak lama kaigumba responsible lakra boti akoi schedule 27 days 29 lawrani haidana koi makoida office shop so bane adu matula makon de 25 ko da meeting mo call power bane Manipur da mela da Zoar yauba khutak tagi thingle haina Indigenous Peoples Association of Kanglipa ipa ki cherol amana hari cherol sina makhatana mela silibasina Zoar yaudana mela sinbiu athing masigi mayok da tawrak labadi khutak ta mela du miyam khangna thingna bagi warep lawna bagi phirep lawni aduga lekai mi su mela tawribasina makhalamati mela da Zoar yaubada thingba Pibiu kunai ama samdok pada kunai sa khudumaki mateng changi haibasi kawbidana samdok minasi haina ipaki cherolosna hairi bawgi martana break amatang lo minasi break amatang da taram nokchari ngarang thawaiban jumnam lekai da leiba tabung pukrida siduna leramba mioi adu masak maming khangmangam dana haujuk surim ski mokta leiri asibakchang asi laliba tang kunthra phawgi manungda masak maming takledrabadi ain ge matungina dispose tawrgani haina Imphal police station na khangalakli mioi asi put manga inchi homlong wangi higok masugi track pen amaseli angoba jogging jacket amarili Nepal da hauki bathang janumita thoki ba yuar habigi thodok ta sikhiba mi gi masing lising mari chohum yangkhai yaukhre mio lising taret lom asopan nangkhre asinami yung matung phawbada TV channel singa report torukli ba mi siba amadi asopan nangbagi masing asi makhatana henga de khibi yai hari amromda Nepal da leiba India macha punna lising manga chatruk lom ngasi India yaurakhe Nepal gi hojik orakli bi phiwa masida Bharat ki Prime Minister Narendra Modi na mahaki senior minister singa mari maru official sing kauduna khanagadori Saliba thasi tang amadagi ngasi phawbada yaripok Bisnu na ha ki akoibada punna gari macha thangna na taruk hurang khre hari
Huran kiba gari singa siga mari lenena Bisnu Naha Youth Federation yari pokna mapang tokna warip kaya sulawri hari. Federation asina konba area singda numidang pung tarama thuirigi hena mitop amadi khunggangi miu singna maram sadana satok sasin tawda thingba thamle hari lonena makai adomda ni sa saba amadi yonbasu athingba thamle hari. Break matang amukan lominas amukan taramok chari ngasi family welfare lambida Manipur Police Commando na thibo humagi thabak chathakre saktak se yaudaba mioi kungani thoi makatana wahang pahong chathana ba city police station nakre Sarkar gi employee singna paktak na numit humni suti lok ki basina sarkar na pakhaliba amadi pakhat kadaba sakwa thorangi thabak thoram kayada yamna sauna apan mapi ga dawri haina all Manipur nupi marupna thadorokpa jarula mana khangalakli sarkar ga yana ki wafam sing thabak ton thorok taba haibasi miu cha kaya gi hakmat pani toan toan namba masagi phangpham thokpa sing phangnana bagi damak changsiliba khongjang se sarkar na thuba matam dam yeng changmuna warushin purakpiu hari Hojulo shala bermaru ba paw mukane pijari Sarkar gi employees singna mass casual leave tongpagi khongjang tangsilabasu sarkar gi makai digi wafam amata phongdo ai gi paw miyeng tabiri sing